Manipuri Wari Pambi Channel na tabi di bapum na magpo amo na taram nogsari ngasi amok mayam gi ngahak pothana na bagidamag Manipuri da translation tawraba wari masa amakak uduna laksari crime story wari masa sigi maming Surekha gi misi wari masa se amok ngahak tang tamina rasi Surekha Jagadale na sikiba adugi news story amo semgatuna irakpa nahaki ai serol ado fangle ai serol adugi dhamak tawbimal khangba utcha bagaloina na aina thabak chathaba hore thodok ase thokiba ikui kuidri aduna miyamna mafam khudingda thodok asigi maramda wari naribani asumbado puthoke hairabadi matam yamna sangani thawai hakchang yauna thijindaba yade masa khaina tamba paudam wari amani igadoribasi Nahaki ai serol se fangdringai gi mamangda thodoktugi maramda aina yamna khangningki aduga journalist ama oina mioi kaya unaduna wahung pahunggi thabak chatharakrabani thodoktu thokpa numitta isanupani school-dagi hek halakpaga aingonda ihana hana paudamlakrabani adubu siriba nupi adugi maming matha aduga mahakna kamdauna siribano haibagi wafum adudi mahaksu khangde thodoktugi maramda thigalunaba aihak khudaktuda yumdagi khong thangdorakhi naminini gi matungda aina police inspector ga unarui police to yamna sauna lerami mahakna singnai nupi ado mina hatpani mahaki thajabadu da sap yungna leptuna lai adobu thodoktugi mitnabu hawbo paudam amata phangba leitri aduna aingi oiba thabak amata paikhatpa yadri Surekha gi makubok Yadav Rao manembok Bagare Thibai amasung mapuroiba Dilip Singh phajinduna thamli wahang pahung sathari asigumba misi ase lamdam asida yamna toina thoklibani thodok kaya amadi maka phongdana tumina loisinkrabani police ta paw amata pirakpa daudana police tak loraga kaidaunaga dage haina kairoi leikaina hairakpadagi misi mina thokliba imung kaya tumina laisinkiba kongaini adubu handaki misi bagi wathok ama thorakliba Yadav Rao Jagadale gi imung na lairiba yum asidi police station dagi meter samri rom tamak satlaga lai aduna Yadav Rao masamakna kesa se police ta report tawrami mayola masida lairiba mioi kanglup kaya mukna tungan mu wafum kaya muk phongdok na rakhi lai khidraba mioi adugi damak awabu phongdok na rai Women's Liberation Association gi thaumi singna meeting ama phangthoktuna thodoktugi matangda yamna kanna yaningdaba phongdok na khi Atopa Progressive Association kaya nasu makoy wafum singa do da saugana rakhi nupi ado imung manunggi mioi singa ot na ibadagi sibani haibasi Society for the Protection of Culture nasu khalli lakna phana ngamdraba mi kaya lai makoy na Yadav Rao gi imung ase laikai asidagi tanthokadabani haina warep lawi Surekha gi mapamdi Kanher Sardani Mapam lamgi mi singna police ta satuna Yadav Rao gi imungi mioi sing phabi naba taksinki Yadav Rao amasung mahaki nupi aduga masanupa Dilip Singh bu phangsi tawgadabani haina su taksinki masigi wafum asidi police na kari amata tawba ngamba nate court ki wayel na satharakadabani haina police sing na hairakhi court ki wayel haibasidi matam yamna sangba thabakni khoisaw na raba mioi sing aduda wafum sing ase sandokna haina bohonabada awaba ama oiribani Yadav Rao gi mamak nupa ama lai mahaki maming Tijendra Singh Dabare kawi mingi maningda Singh tapsin basi Maratha Singh na yamna kanna tawkhana rakli Yadav Rao gi imung manunggi mioi sing bu police ki makhuttagi lawthoknaba yamna kanna honaribasi Tijendra Singh nani Yadav Rao ado aiga su khara khangnai aduna nahaki ai serolado hek phangbaga mahakku unage haiduna mayumda satlubani Yadav Rao yamna ingtappa satna lonsat khangba mioi amani thodok adugi maramda aina hanglubada mahakna hairakhi numittuda mahausa gu maihak pung ama makhaida motorcycle tongduna yumda halai mahausa ga manadaba mawongda mamang thongado ihang hangdoklami kalen thagi matamdadi fen asumak thaduna thammi aduga lamjai da phak ama tharaga aigi nupi ado tumduna hek laibani aina yumda hek sangsilakpaga maikhu manam namlakhi madudadi aina kari tawrabano haiduna sangaknaduna laimaida tumliba aigi nupi bu hawdoi maugi kada sangduna yenglui thongado manungdagi lolami
Aina maugi maming panduna hansin hansin kawi adubu kana amata khumlakhide. Ngaihaktangdi aihak thongado thugairage khallui adubu police ta takpanadi fai khalaktuna thunamak police station lomda laklami. Wafam asigi matangda aina thongado hana namduna hangdoknaba honaraga maina chaklamlaba Surekhagi masado hospital da puramana hena faroidra haina hanglui. Jadab Rao na khumlai mamong nupi ado hana na siramle aduna doctor da yenghalubagi kanararoi khanduna pukhattabani. Mathangda aina mangonda hangkibasi ka manungdadi sangmudana Surekha sire haibasi karamna khangluribano haibasini. Mahakna khudakta hairakkhibadi mahakna hanjin hanjin kaurabasu kana amata khumlakhidre. Kado manung lomdagi thonglon silamle police kaururaga thongado namkhaiduna yengruba kandadi Surekha sire haibase khanglakhewani. Wafam ase paudamlakpada Jadab Rao do mamitta ira sela I magi thamoi do petana uthara I asumna aina Jadab Rao ga wari sanari ngai sida sahi mari manga surabi nupi masa ama aikhoigi nakta sanglakhi. Nupi masa do kanano haina aina mangonda hanglui mahaki maming Darshana kawi. Surekha na poklamani khumlakhi. Makhoigi wari se tabada aihak thawai nungaiti. Masa nupi Darshanagi awa maithong puriba saktamado yengba ngamde. Surekha do mathwai nungaikhidaba laikhibara haina aina hanglubada mathwai nungaitaba laikhibagi mawong ude haina khumlakhi. Mahakna hai aigi isa nupi ama lai mahak dabaregi imung amada mayum pankre. Aigi nakta laihoriba haibabu isa nupaga mahaki nupi Surekha gani. Surekha si aina isa nupi sakna naukolibani. Mahakki apamba khudimak aina maning thunghalibani. Sayol amagi mamangda aina magi damak lupa lising nipal piba kanjibaram sari ama laibiribani. Mahak isam samjabi phidam nafam oibi nupini. Thaudo ase kandauna thoklibano haiba aikhoina lamba phangde. Aroi boina wahang amatang hangjauge. Thaudo ase thokpa matamda adongi nupi ase laimaida tumduna leirami hairi. Ka manungda mai sakpagi maikhu manamado mahakti sukhang khanglamdabara. Nupi masa amana masa mathanta mai thajaba haibasi mahakna asumna taurage haibagi akanba warep amadi leiramgani adum oinamak maisa phanglakpada mahak law khonglamgani. Biologist amadi psychologist singna haibada mathanta sijabagi thaurang leirabasu hakchangna karigumba makhalgi saina ama phanglakpada nupi masa singna soidana law khonglakani. Wafam asigi matangda adonggi pungningi wafam karino. Jadab Rao na aina wahang na se hanglubada mahakna aibu mapanda kauthokduna nungsit sitpagi mairam ta'i. Nungsina nongsuklomdagi nongpoklamda sitli mayai kagi thongado launa hangdoklami aduga kagi fen adusu yamna kanna unglami. Matamaduda aigi nupi ado yamna kanna tumthakhiba jatni. Awabani thaudokto aigi nupi na kari amata khangaudre. Asumna imau nupi ado punsi loisinki. Ngaihak lairaga Jadab Rao na aihakpu mahaki nupi bagari thiwaida masakta I. Nupi asina karigumba tumthakrabadi haudokpada awaba amani haibase Jadab Rao na aingonda khanghala I. Nupi ado masa sawi numit chuppa chaduna ta leiramgadaba mali. Hek yengbada Jadab Rao na haibadu sumlamgani khalli. Bagara thiwaida aina wahang khara hangnanaba honarami. Adubu Jadab Rao na wa pangangda ngangsilaktuna hangnanabagi tanja pirakhide. Mangonda wa hangge haiba tarabadi Jadab Rao na yumda laitaba kanda lakpa tabani. Dilip Singh di yumda lairamdabana mahakka unabagi tanja fangdre. Adudagi aihakna Jadab Rao gi yumlon kaironaba miyoi khara wari watai sananaba honarami. Mahairoi ahum khak manak adwaida punsinduna lairamba ui. Aina thaudoktugi maramda hanglubada makhoi ado thaudok thokpa numituda yumda lengdana lai hairakhi. Jadab Rao na motorcycle ama thauraduna mayumda hanjilakhi haiba wafam asidi asumba oire. Adubu maikhu karkhiba sidi mahakna mayumda hanjinkraba matungdani. Loinana nupi amana laubagi ayakpa khonjel tarakhi. Jadab Rao na police ta pau piba satkhiba matamase nupi aduna lauba lepkhraba matung pungkhai muk leiraba kandani. Mahiroi sing aduna phongdorakpada Surekha se masak matau phajabi nupi amani. Asigumba phajabi nupi ama arembada mangkhibada tasengna pamui haina mahiroi sing aduna phongdoknarakhi. Nupi kaya masing thingamdana sikrabani adubu asuk yamna phajakrabi nupi asidi sihaningkhidreda
haina makoina asumna hanjin hanjin hairami magi lamsat sajatsu fidamningaini adubu mahaki mane maku adudi onthokna haukhidreda thawdok asigi matangda makoigi pungningi wafam hanglubada sumna hairakhi Surekha do mathanta sijaba nate imung manungi mina hatpani adubu wafam asigi matangda tuminna laisinbana phai haina makoina khalli maramdi Jadab Rao ase paisa yamna paiba tauge haibata ngamba miyoini Jadab Rao na sigumba thabak ase karigi sathadi bano haina hanglubada makoina hairakhi maram haibabu ama hekta oiba yai paisa paiba miyoi singdi yamna mihau sawi makoina nupi mapamdagi paisa lauthokpa yananaba otnaiba oirambasu yai Jadab Rao ase mirak aduk hakna tinba midi oidabani oiramba yai mahakna mamau nupida mitarambasu Masanupa Dilip Singh di kamdaw waja no haina aina amu hangi mahakti nupa thoktaba mission amani haibase makoina nganthok saktorkpadagi khangbangami mathangda aina Jadab Rao gi mamak nupa Tejendra Singh unarui ST stand gi manakta mahakki chemical fertilizer amasung tilal hidak yonba asaw dukal ama lai aina mahakpo haifet khangi mahakka unaba matamda Surekha misigi maramda hudok lui thaudok to yamna nungai khidaba thaudok ni haina mahangna phongdorai mahakki wakhalda Surekha se mathwai nungai khide haibasini yumduda Jadab Rao na mahakki aningba pamado indaba yade haibagi lisat ama leiba ui karigumba kanda mahakna masanupa Dilip Singh bu thina ngang sakpa thengnai aduna Surekha bu yamna nungai hankhide adubu Surekha na makoi imungi oibu wafam amata laikai gi mida haidokte Tejendra Singh na wari ado makha tarakhi karigumba kanda mahakka aigi nupiga wari sanaramba thengnai Dilip Singh ase kari amata tawjaba ngamjadaba midani aduga Jadab Rao di yamna tawba ngamba mini Dilip Singh ase angang oiringai dagi hauna mapana thina ngangbi sakpira I hai Dilip Singh gi mingamdaba mataw aduda Surekha na mapamgi mateng lauduna imunggi awala pamen khatnaba honakhi adubu maduna su oiba natte aduna ningba sum kaitharaktuna Surekha na mathanta sijaba mali Tejendra Singh gi wari ase aina tumina sumak tasili mahakna lirakpa atopa wari amana Surekha gi imunggi thaka Jadab Rao gi imunggi thaka yamna khenai mirol anigi mamangda Surekha gi imungda niyom chumdaba luhongba ama khakthokhi Maratha gi imungsina siguma thawong ase tukutchaba miyengna yenglai loinana makoigi sarau morungna bagi thabak amatta tawrakhide Jadab Rao nadi mahakki masanupa gi damaktadi asiguma imung amagi ningol amabu mau oina lausinbada thoidokna matik sarabani haina khankhi Surekha bu luhongduna lausilaba matungda kanasu kari amata haina khidrabani adubu awabani Surekha na masa matomta sijabagi thaurang paikhatlamlibasini Surekha ga mahakka wari sanabada koinadra haina aina Tejendra Singh da hangki mahangna hairakhi Surekha na atopa imungi nupa amatagi mamangda lepkhiba thengnade aisu atopa imungi mi haibaduni adubu wari sanadaba yadaba matang oiduna mahakka iga ani ahum lakti wari sanakre madusu naksinana lepminaba nate aduga wa ngangbada masina do sarina kumjili asumna tawbasi makoigi janabini asumna Tejendra Singh na hairakhi yamna maru oiribase Dilip Singh ni mathangda aina Dilip Singh ga unanaba thaurang tawrami adubu mahakti yumda lairamde thaudok ase thokpa matam adudasu mahak yumda laite haibasimadi chumle anirak suba oina ai police station da chatli hanagi maung matawga khenaba ui Jadab Rao amasung masanupa bail da thadoklamle aduga sub inspector adusu mathaw yamna silami aiga unabado makoi haraude aduna makoi ga yamna wana unai inspector na hairakhi case ado loikre file lousinduna thamli thawdo aduda ayak thawai yamna nungairamde mado kamdawna oiribano haina aina hanglui inspector na khumlakhi mado suicide ki case ni aina report to somna ire on the spot inquiry oina ka adugi thongani pali thongani mak imungdagi loli mai thaba yaba pause amanbasing amasung firolsing ka aduda lai hairiba potsing ado sinaduna mahana mathanta mai thaduna sijabani inspector gi asigumba statement aduda ayak tasengna pende aina mamangda laklambagi wafum ado hodokloi mina hatpo oiba yai haibagi wafum ni adubu wafum ado mahakna thabat kakhi mahakna hai mahak numit kudingi mi lising unaduna wahang pawang libani
Mahakna makha tarakhi aikoina praman phangba yaba phangabani praman adugi matungina aikoina aikoigi thabak satharibani maduda aina hangki nahaki wafam ase chumba oisanu adubu hangninglebu wahangdi mahakna thabak tu karigi satharibano kanana thabak tu sathalibano karamba wakhaldagino mahakna suicide tawkhribase wafam adugi matang inspectorna kari amata khangde madugi wafam ado wayen sangna bichar tawgadabani hairakhi nahakna ariyambada aingonda matha sahale aikoina nangonda loina haidoku haibagi niyom karisu laite wahang makha tana hangnubagi kanararoi mahakna makha satharai nauribi nupi amane masa mathanta sijaramada nungaitaba pokpase hauna sani aisu nungaite miyoiba kaubonina adubu aikoina kupna thijinbadagi wafam kaya ama thorai karambana achumbano haibado aikoi thigatkigani karamba ahenbo wafam sing khangba ngamlabage haina aina hanglubada mahakna mathwai nungaitana hairakhi wafam simadi nangonda haidokningde aikoiga mahakka lainaba mari adunani nahakna ngakkani adubu mase achumbani surekha yu tattana thai mangonda yu laiduna pisilebase mahakki mapuroibani nupi ase yamna singi mahak isam samna laijabi mong hadabi nupi amagi saktamda lai adubu saktam adudi tawsinaba saktamni mahakna pamliba yu ado nongmagi pihaudabada mahakna imung aduda matha yamna sahali masa mathanta mai thaduna sijagani haiduna imungi misingda akiba phawali tasengnamak mahakna mapuroibabu pamde adubu mahak kari tawgadabano khangde masigi praman aikoina phanglabani khallubada awabani adubu pambai amata laite wafam singase wayen sangda oina pawdambana phabani mahakki mama mapada su wafam singase khanghananaba aikoina honaribani inspector gi wari singase aihakna tuminna tarami ngaihak lairaga aina hangi karigino Jadab Rao na wafam asigi matangda kari amata kangthoktriba inspector na hairakhi Jadab Rao chinglemba miyoini masa mamaugi fajadaba lisat mahakna atopada hainingde wafam amana mahak ningba yamna kairabasu wakhal laitadaba khak taude Surekha gi haksang poloiba numit aduda mapamlomgi mising laktuna Jadab Rao da yamna ngang sakpami makhoi yamna khoisaunarami matamaduda policing laibana makhoina makha taba pamdaba thodoksingi thogalamde samna hairabada inspector gi wari asina aibu amuk samamna halle mathang numit nini humni chumna aihak mangduna laire matungda aihakna Tejendra Singh gi manakta chattuna Surekha gi maramda wari khara sanarui mahakti Surekha gi akupa wari sing khangde hai imung aduda laiba mi sunatana aina Surekha bu kamdawna khangba ngamgadorino mahakna makha tarakhi adubu aina asumna thajai Surekha na mapuroibabu pamkhide wafam asimadi irailaina khangba ngami Surekha di masak matau fajabi lam yaubini aduga mapuroibagi masakti maga yengnarubada chanadre Surekha na mapuroibagi potchai kaya mapamda thaiba yaba thairabani masada siba laiteng kaya mapamda pithoklamba aihakna thengnarabani Jadab Rao na magi damakta sabikhiba sana lupagi laiteng kaya mapamda lairamba aisu thengnare ai amukka sungakle Tejendra Singh gi wari sisu aingonda amuk anauba ama oiri mahakka ahanba unakiba numita mahakna phongdokki wafum sing aduga ngasi hairibasiga yamna mak khenaba oiri mahakki wari asida wakhal yamna khanthaningai oiri adudagi aihak Kanher sahar da chattuna Surekha gi mama mapaga unarui makoido yamna ingtapi makoina aise fijam setpa police amani khanduna kirami adubu lamdam adugi lusing purel oiriba sarpanch aduna aihak se pause gi office tagi lagpani makoigi masanupi mina hatpo oigani haibagi wari pause da inanaba thijinba laklibani haibadagi makoigi akibado kokhi aina adumna di iroi haina makoida haige khalami adubu haidre mama mapana haibada Surekha se masana masabu warak samangamba napal wangjaba nupi amani mapuroibagi yumda mahakku otnai bire haibase mahakna aikoida haidoklamde siba sangbagi wafam laklaba matamadu fawba aina mama mapada hangki mahakse mina hatpani haina khanbibra ikoi koidringai gi mamangda mangonda kihan khangan bagi wafam man bakharadi lai adubu mado karam haina tawribano haibadu madi aikoi su khangde makoina khangde hairi wafam adugi matangda khara hairaknaba aina wa hangjili wafam adugi matangda sarpanch na ingonda hairakki yum adugi mi singna Surekha da
mapamda thaikhiba pochaising puraknaba yam toina haiki mangonda pijanaba chana thaknaba pochaising ado afaba amata oiramde adugi sumathakta maniampokna mahakpu sai thangduna ikaiba hek pi aduna mathwai nungai mandaduna mahak mathanta sijabani adubu ahanmada mapamgi misingna mahakpu mina hatpani haina khalambagi wafum ado aina ningsinghanki masa mathanta sijaba oirabasu nungi oiba wahan thokti mina hatkibani haibaga chap manai masini makoina aingonda palakliba wafam aigi oiba makha taba puningi warol phongdokningai leitre matam khara leiraga aina sattuna amuk hanglui Surekhana mama mapada sanagi laitiangsing pisilakpara maduda makoina yaningdaba phongdoktuna kap lauduna aranbani haina aingonda thajalakhi wahang simak pulisingnasu ngarang hanglami hai mamana haiki hai aikoida adugumba potsing ado amata leiti wafam ase Yadav Raugi samjin sajinba warini haina sarpanchna aingonda hairakhi samna hairabada Surekhagi mama mapa si lairaba mioisingni isam chamjaba amadi mibu yamna thajaganba midani machanupina chingnaningai oiba misida siramaduda laikai adugi misingna khoisaunaba loinana laman khumlasi hainarakpada Surekhagi mama mapana tumina leisinki machanupigi maraibakta asumna thoku tambanani haina khandokki aina yum adudagi khong thangdorakpada Surekhagi mapana thongal phawba thindorakki mayolamda misingna kana kani yamna ngangai adubu kana amatana thauna laina chongthorakpadi taude Yadav Rau laingaki party da yawba mioini laingakna tawba ngambasi asini asumbabu kupsinduna thamba asumna opposition kangbuna law khongli nupi kayana sigumba misida yamna toina sigalakpa seda women's liberation gi thawurel oiribi mima Daya Goriena miyami mifom kaya pangthoktuna law khongki nupi sing yumdagi mapal thokpiraklo nupi sing buot panaiba nupi hatpa singi mayok te kongjang changsil asi nupi lusingbi asi mathauna laibini mahakna amadi mahakki association asina handaksi yamna kanna sienduna akan baihaw ama sagalakli haujik phawba aihak Dilip Singh unaba fangdri police inspector na aingonda paudamlaki wafam Surekha yu thakpi nupini haibase chummi natraga sumdi haibase Dilip Singh unarga khangba ngamgani yumlona badalaiba mahiroi kharana aingonda paudamlakhibadadi Yadav Rau na sathoklubadagi mayumda hanjin khraba matungda makhoigi imungdagi maikhu karakhi pungkhai ama lairaga mahak police station da chatkhi maikhu karakpa matamadu Surekha na kappa laubagi makhol takhi thawdok asigi matangda asumba puthoknaba honabasi aruba ama oigadauri nongmadi aina paw ama tare Dilip Singh ado mapana thambiba yum ama khakta thabak suduna laire paw ase hek tabaga mahakki laifam aduda aihak satlui laibak phaduna mahak unare mafam aduda mahak mathanta lairami phanadum tanchare mahak isam chamjaba mioi oina ui mahakki nupi laitre haibase mahak yaninglamde mahakna khalli Surekha na mahakku khak thadoktuna chatkhiba tawroi Dilip Singh paw phauna naba honabado awaba ma oirami aina mangonda hai mahakki pabungna mangonda luna tawdabasi afaba nate maduda mahakna khumlai pabungna ngang sakpa pumnamak aigi fananabagi damaktani mahakna paikhatpa lalol itiki thabak pumnamak aina yengsilibani aduna ayumda kari kari thawdok thokleibagi haiba khangde aina hai maduna di nahakki pungning haksang ado phaba oiraroi pungning haksang phana leibasisu yamna tangai fadaba amani aina hairibasigi wahanthok mahakna khangdabagum tawi aina hangi nahaki imana Surekhabu thina tawbibra mahakna aingonda amuk hangjilai madugi wado nangonda kanana hairai Dilip Singh ado aiga paw phaunaba yarakle mahakna haidorai imungi misingna karisu nataba amagisu Surekhabu ngangbi saibi mahak imungi thabak pumnamak sui adubu mangonda pijaba jinjakti chajik chanai ngaktani mahaki sanaba amata thambiramdabadagi chara henma numitsu yaukre mapana Dilip Singh da thina ngangba thengnarubada Surekha na makhoi tongan charasi haina haudorakhi nongma athengwa numidang amada araiba kolik makhai phengwa haiduna Surekha gi mamangda paiduna thamjilami Surekha gi matawado yengma ngamdaduna Dilip Singh na mateng pangge haiduna changlubada mamana thinglami mamana manakta hochilaktuna adhamora haiduna stairami mapana sumabu makhut laktuna singthoraklaga makhongna kaurami onthokpani Surekha do ahing chuppa kaplami thawdok to ningsingluraga Dilip Singh su kaplaklami
Adudagi aina hanglami nangi nupi ado makoina hatkibani haibasi nahak yaningbra. Natte mahak masa matanta sijabani thong animakto ka manung lomdagi lolami. Mahak na hairakki wafam asida mahakki wakal ado chusinduna laikre haibasi ai khangle. Makata na arwan bakara khangdoknaba aina amuk hangi. Surekha yu thaki haibasi chumbra. Wahang ase hanglubada Dilip Singh o khong na kapthorakki aduga hairakki yum aduda aigi iteng pangbiribase mahak khaktani mahak yaudana aina hingba ngamloi asigumba fataba thabaksi mahana khak tawroi. Dilip Singh na wafam ase yamna thamoi sengna hairakki asigumba thabak asida matam kuinadagi tawduna laklabanina kanagumba amana asumba ngangi natraga oidaba ngangi haibase aihakna khangba lai. Matungda aina Dilip Singh da Darshanagi maramda hanglami masa nupidi Surekhagi mapamda thamki haina kumlai. Nupi masa do unarurabadi khangdribu wafam kaya khangba ngamlagani khanduna mathangda aihak Surekhagi mapam Kanhersar da chalami. Mahakna Jadab Rao gi yumda leiramba tarabadi ningtamna wahang hangbada apanbu oiramgadabani adubu mamagi mapamda laibanina hangingba wa kaya hangba yaragani. Matau karamna Jadab Rao na masu nupi adubu mayumda thamdribano haibado aihak khangdribani. Aina Surekhagi mapamda yaubu matamaduda darshana ado maboki manakta sanaduna leirami. Nauribi nupi masa asinabu mamana sikibagi maram kamdauna khanggadawriba. Yum adugi misinga aiga sakang maikhangna khrabani na hujikti changthok changsin tawbada aduk hakna koinadre. Aina maboktuga sum wari sanaramadagi masu nupi aduda onsilai. Maboktuna aibu sak khrasi hairai wafam aduda aisu yare aduga bab oihuduna Darshanagi asapot amata laibirak-tare haina makoida haiki. Aina Darshana da asapot lairusi haina kausili. Mabokna sumasuga aiga asapot lairuna bagi thongwinabado yarakle. Aina mahakpu nungsina pambiduna puthorai. Asapot laiba satlingai matam aduda khudongchaba lauduna aina angang adudagi khangba yaba khangnanaba honai. Numituda mapa pokpa bagare thiwaina mahakpu tumu haina makuna pangnanda nanbi. Mahakna tumluraga hogalakpada mamang thangba kaada lai. Mabokka mapubokka do thangnaba kaadudha leirami. Mamadi laimaida taaduna akiba yanghaidaba phibam amada leirami. Darshana do kibana loirami. Mabokna mahakpu pamkhali aduga mapubokna thongado lonsilli. Mapubokna pulis kaurubodagi pulis lai. Matam aduda mabokto yamna kappi aduga mapubok adusu tawpham khangdana lai. Mabokna mahakpu imungda pusillaga manega laiminahalli. Mamado nungsibara hangbada Darshana na khumlai. Numituda mamabu kauduna mahak yamna kapki. Mabokna di mahakpu mamagi manakta suksang changhande. Mabokna khangdringaida mahakna mamagi manakta tuminna changlui. Mabokna khanglaktuna mangonda yamna saiki. Surekhagi mamaga aikhoi sak saminare. Sak sana thodok adugi matangda wari sanabada Surekhagi mamana hai. Thokhrabani thokhredana isa nupi ado amuk halakadaba laitre. Mahaka amuk hana unaba phanglaroi. Jadab Rao masamakna natraga atopa miyoising thajinduna Surekhagi mamabu ihanbara thembara amadi tawraba zatni. Ai makhatana wa hangba pamdre hanglubagi su kanararoi adubu wafam amadi haujik phawba mayek sengdri. Jadab Rao amasung magi nupina Surekhabu otlibase karigino asini makoina kari pamliba. Mapamlomgi paisa natraga aunpot pamkhibara Surekhagi mapamdi lairaba thaki imungni. Surekhadi mara laijadabini. Mahakna hairamba haibabu mapuroibado thabak kanna suduna paisa talasi aduga makoi tongana saresi haibasini. Masigi damaktara makoina Surekhabu otnaikhiba adubu makoina karigi mabu haliba makoina mangondagi pamlibase karino. Paukhong asimadi phongba ngamdre. Surekhabu manghankhibaga loinana praman pumnamak manghankre. Tawdo ase mipum khudingmakki ngangnafam oiduna tokle. Opposition party na ruling party bu saiba khakta ngaire. Nupigi organization singna kaya kanna law khongbagi kanaba laitre. Police inspector sing ado marai ani longle. Pause singsu makoi gi oiba thijinbagi report sing ado kumna iduna phongna khre. Tawdok sitabu khangningba mioi singna Pause sing pangaida laina khre. Nangna suwari se iraktuna miyamgi puning singsinaba honarakli. Mi amagi lamchat
ꯃꯍꯥꯛꯀꯤ ꯊꯕꯛꯁꯤꯡꯕꯨ ꯁꯤꯔꯕ ꯀꯥꯟꯗꯇꯗ ꯈꯪꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯗꯤ ꯇꯧꯍꯟꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯁꯤꯡꯅ ꯑꯆꯨꯝꯕꯕꯨ ꯄꯩꯁꯥꯅ ꯈꯨꯝꯖꯤꯟꯅꯅꯕ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯑꯩꯗꯤ ꯇꯨꯀꯠꯆꯩ꯫ ꯑꯩ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯏꯔꯤꯕ ꯑꯩ ꯆꯦꯔꯣꯜ ꯑꯁꯦ ꯅꯉꯣꯟꯗ ꯊꯥꯔꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯦ ꯑꯩ ꯆꯦꯔꯣꯜ ꯑꯁꯤꯒꯤ ꯃꯃꯩꯗ ꯍꯥꯞꯂꯔꯣꯏ, ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯆꯦꯔꯣꯜ ꯑꯁꯦ ꯀꯅꯥꯗꯁꯨ ꯄꯤꯔꯔꯣꯏ꯫ ꯆꯦꯔꯣꯜ ꯑꯁꯦ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯁꯅꯨ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯔꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯁꯨꯔꯦꯈꯥꯒꯤ ꯃꯤꯁꯤ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄ꯭ꯔꯃꯥꯟꯒ ꯂꯣꯏꯅꯅ ꯄꯨꯊꯣꯔꯛꯄ ꯉꯝꯕ ꯑꯣꯏꯔꯛꯁꯅꯨ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯦ ꯃꯔꯥꯊꯤ ꯂꯣꯟꯗ ꯔꯪꯒꯅꯥꯊ ꯄꯊꯥꯔꯦꯅ ꯏꯕꯅꯤ, ꯃꯅꯤꯄꯨꯔꯤꯗ ꯀꯨꯂꯙꯠꯖ ꯀꯣꯟꯁꯝꯅ ꯍꯟꯗꯣꯛꯄꯤꯕꯅꯤ꯫